to 15,000. Mari Subada, Security Officer, Security, Driver, Chokidar, Housekeeping, Mali, Cook, Waiter, Safe, Helper. Number of posts 36. Monthly salary 8,000 to 12,000. Form 1,000 big arrival limit 20. ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯐꯣꯜ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯇꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯀꯛꯅꯕ ꯃꯐꯝ ꯈꯔꯗ ꯂꯩꯉꯥꯛꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯂꯩꯉꯥꯛꯀꯤ ꯋꯥꯔꯦꯞ ꯑꯊꯨꯕꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯗꯥꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯈꯨ ꯑꯅꯤꯃꯛ ꯁꯤꯟꯕꯒꯤ ꯁꯔꯖꯔꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯗ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯝꯈꯩꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯂꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯅꯨꯡ ꯆꯟꯗꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯅꯠꯇꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯨꯁꯤꯑꯦꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯪꯂꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯕꯤꯅꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯛꯁꯃꯤ ꯀꯣꯡꯈꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯐꯣꯜ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯔꯝꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯃꯣꯗꯤ @20 ꯗ꯭ꯔꯤꯝꯁ ꯃꯤꯠ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯦꯃꯤꯅꯥꯔꯒꯤ ꯊꯧꯔꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯄ꯭ꯔꯍꯂꯥꯗ ꯁꯤꯡ ꯄꯇꯦꯜ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯥꯔ.ꯀꯦ. ꯔꯟꯖꯟ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯀꯣꯂꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯄꯨ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯈꯤꯕ ꯑꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯝꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯦꯂꯤ ꯀꯌꯥꯒꯤ ꯐꯣꯜ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯁ꯭ꯇꯥꯔꯠꯑꯞ ꯁ꯭ꯀꯤꯝꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯄꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯅ ꯍꯥꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 30 ꯏꯌꯔꯃꯥꯔꯛ ꯇꯧꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 100ꯗ ꯍꯦꯟꯒꯠꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯁꯤ ꯂꯧꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯊꯕꯛ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯏꯔꯥꯡ ꯁꯥꯒꯠꯄꯅ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯤꯡ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯐꯣꯜ ꯂꯥꯎꯊꯣꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯣꯗꯤ @20 ꯗ꯭ꯔꯤꯝꯁ ꯃꯤꯠ ꯗꯦꯂꯤꯚꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯁꯤꯡꯊꯥꯕ ꯊꯦꯡꯅꯩ꯫ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠ, ꯀꯔꯞꯁꯟ ꯃꯨꯠꯊꯠꯅꯕꯒꯤ ꯃꯇꯥꯡ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯐꯒꯠꯍꯟꯅꯕꯒꯤ ꯃꯇꯥꯡ, ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯒꯤ ꯕꯥꯔꯗꯦꯗꯨꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯍꯥꯏꯅ ꯄꯥꯡꯊꯣꯔꯛꯄꯅꯦꯕ ꯄꯤꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯨ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯁ꯭ꯇꯥꯔꯠꯑꯞꯇ ꯄꯤꯔꯤꯕ ꯑꯃꯗ ꯄꯤꯔꯤ ꯃꯣꯏꯅ ꯂꯧꯔꯝꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯆꯍꯤ 10 ꯆꯪꯕꯗ ꯑꯩꯈꯣꯏ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏ ꯀꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯔꯝ ꯆꯥ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯈꯨꯝꯃꯛꯑꯗꯤ ꯃꯣꯏꯗꯣ ꯂꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯃꯇꯝꯗ ꯍꯥꯏꯗꯣꯛꯑꯝꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯅꯧꯕ ꯒꯣꯔꯃꯦꯟꯠ ꯂꯥꯛꯑꯀꯥꯟꯗ ꯂꯣꯏ ꯍꯥꯏꯗꯣꯛꯄꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯊꯦꯡꯗꯣꯛ ꯊꯦꯡꯖꯤꯟ ꯆꯨꯝꯊꯣꯛ ꯆꯨꯝꯖꯤꯟ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯉꯁꯤ 5-10ꯅꯤ ꯊꯥꯡꯃꯥꯏꯁꯤꯗ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯁꯦꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯀꯟꯅ ꯃꯤꯅꯤꯁꯇꯔ ꯍꯥꯟꯅ ꯂꯧꯁꯟ ꯂꯩꯅꯔꯝꯕꯅꯤꯅ ꯈꯔ ꯀꯨꯞꯅ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯁ꯭ꯀꯦꯟꯗꯂꯁ ꯑꯣꯏꯅꯦꯕ ꯍꯥꯟꯅꯒꯤ ꯒꯣꯔꯃꯦꯟꯠꯇꯨ ꯆꯩꯕꯩ ꯋꯥ ꯅꯠꯇꯦ
믹스나 방다디로 좀 타고 원컴도 하이다 아들 아코이는 동능이가 거기 인테리티에 거기 커미트먼트 울뽕함 아들 아마도 이슈 시에는 가라서 엄마 따오는 거 생생하면 지금 거기 나가야 Thoram adada sarugia kiba food processing industries ke Union Minister of State Prahlad Singh Patel na hai Prime Minister Narendra Modi ge sanglaba chahi kunge political career da ngasi amak podakfom amata taba leitre mioi bagi sebana mang tharaga sangsiliba Narendra Modi ge lengaglon asigumba mamangda amukta leiraktre mioi kyana Prime Minister Narendra Modi da badanam kya sirabasu maduna mahaki pungning wakhal hantaba haibadu khak oide ahoy na do miyam gi mating nongmagi fangba hengalakli haina Prahlad Singh Patel na phongdoki कि 20 साल का सार्वजनिक जीवन मुख्यमंत्री का प्रधानमंत्री का लेकिन कोई उन पर आरोप ठहरा नहीं कोई कलंक नहीं लगा परिवारवाद का जातिवाद का भ्रष्टाचार ये ताकत कहां से आती है यात्रा कहां शुरू होती है कोई प्रधानमंत्री हो कोई मुख्यमंत्री हो वो क्या व्यक्ति और पद के बीच में फर्क कर सकता है अगर वो फर्क करेगा तो मोदी G20 जैसी भाषा हम सबको बोलनी पड़ेगी इसमें कोई आश्चर्य नहीं है यह आध्यात्मिक सत्य है कि ये हो सकता है You legalize tobagi chapchaba white paper ama puthokta ngammi haibagi matagum akaknaba mafam kharada lengang na you legalize torpa se yaning dei lenga ki waref athubada handokadabani haina coalition against drugs and alcohol kadana akan wafam thamlakle garang se finestana chair loduna fam ki ba state cabinet mi fam na starasigi akaknaba mafam kharada Indian made foreign liquor IMFL yon ba yabagi amade kanglon amagi makhada local wine semlaga mapalam da thabagi ayaba pikhiba adugi mayokta konumamang da leiba burairomba khongnang makhong da leiba kadagi office ta ngasi paugi mifam ama pangthokre paugi mifam aduda kadagi secretary general Git Chandra Mangang na hai Manipur Liquor Prohibition Act leina yu thingba ngamdabagi phibam amada lei haina minister amana phongdokiba wafam adu yamna tayona ba amane Manipur Liquor Prohibition Act leina yu thingba ngamdriba sidi lengaki mathau ningthina tawdabadagi ne yu thingba ngamdre haiduna legalize tawragadi drugs su thingba ngamdrabadi legalize tawgadoribra hakjang da soktaba yu puthokba haiba sigi wahan thokna karino afaba yu haiba si kadaibu kobage afaba yu thaklabade health hazard oiroidabra amade kunai asida problem thokloidabra haiba si hangba yaba wahangni ngasi lengang na drug ki mayokta waron drug sang silingai cherak asida yu legalize oibagi wafam lengang na puthokpa si yamna chusinadaba amane masina takpadi drug sizinabadi yaroi yu thakpadi yagani haibane yu haiba si nisamani haiba se lengang na khangdabagum tawba se angakpa amane lengang na paikhalakliba khongthang asidi mioi khuzok kharada kanaba fanghanbagi mamitai yu control tawbagi chapchaba mechanism amata puthoktana yu legalize torokpa se Manipur pumbagi oina laibak thibane lenga ki khongthang ase yaba ngamloi thauselasi atuba matamda handokadabane karigumba lengang na hiramasida chanaba thabak paikhalaktrabade akanba khongjang sangsingani haina Git Chandra Mangang na makhatana phongdoki Manipur Liquor Prohibition Act ase government na sembani government na youth thingba ase makui responsibility ni adugi damukta thawoina excise department am baw link na thamine sumaina government na tawgadaba mathau do taroktabanina 1991 dagi sang na chatharak pasida koi mapung phana thingdabadagi yu sigi problems hengalai aduna government masana yu thingba ngamdre habisidi government sole government matik chadre habne aduni government matik chadre gadi angamba kanano bai lakchani matik chaba government lakchani thingno manai kona jani ngamdaba pot khudima khekta koi legalize to godra jing kudamon haibada drug hairo drug se koi su loi control to ngamdi drug se loina koi number 4 ga se brown sugar ga se loina legalize to godra corruption thingmo ngamdi corruption se legalize to kodra Seize the Hospital and Research Institute SHRI Private Limited ke Dr. Singh na Manipur da ahan boina Myanmar macha ama khu animak sinbagi surgery mai pang na pangthoktuna starasigi medical gi lamda anubopu wari ama semkre medical gi lamda Manipur gi oina fida ama kanba ngamkiba aduga mari lena pangthokpa paugi mifam amada Seize the Hospital and Research Institute Private Limited ki Chairman cum Managing Director Dr. Palin Khundong Bomna hai Myanmar dagi chahi humpumapan rom suraba anaba asti thasigi tarani thoida Seize the Hospital da lakibane mahagi bilateral knee replacement surgery gi operation a thasigi tara tarukta pangthokibane
Mioi asi haujikti fibom fagatuna hawat kangkhatpada nungaitaba thoina leitre operation adu Siza Hospital gi orthopedic surgeon Dr. Ibu Yaima Prisabamna luchingba orthopedic team ama mai pangna chathakibane operation asi Siza Hospital da khusukulai ningthina leiba amade hospital asi da critical care gi facility mapung fana leibadagi operation asi pangthopa ngamkibane Mioi asi atopa mafam singda chatpagi mahuta Siza Hospital oina akhanana lakibane pangthokiba operation asi yamna masak thokpa amane maramde chaliba tha asigi kuntaret asi World Tourism Day ne numid asiga mari lenana Siza Hospital na stada medical tourism ashi khena kumang chawsinaba mineng thamli Siza Hospital na mamangda mission Myanmar gi makada mioi chahum ga kontra mapan lemna operation pangthokre kumjali singani tara nipan gi March nipan da Indo Myanmar border crossing Handorakpagi matungda Myanmar gi anaba listing ahom rom yengkrei Manipur asi medical tourism gi scope yamna lei North East India da mapalam gi anaba yamna yengliba se Siza Hospital ne Law and order gi fibam paraba amadi border sila se mapong fana handoklabadi Myanmar gi anaba kaya Manipur da layeng balakane loinana health visa pibagi office ama tamuda hangdoklaba amadi Manipur da Myanmar gi consulate general gi office ama leiragade Myanmar gi anaba kaya Manipur da lakane Maragasida stel lengangna Imphal Mandalay flight service leiragani haina lauthokiba asina Manipur gi medical tourism da achoba inot ama pigani haina mahangna makata ke Myanmar gi anaba ama Mandalay gi lakpa anaba ama international patient ama Manipuri doctor team amana khu animak sinba habasi ahan ba Manipur da thoibani hari ba challenge si koina lokhot chabai maramdi akoi gi critical care gi facility si link na lebadagi achoba operation si koi lokhot chagi bani akoi border crossing gi matung da 2018 gi March gi 8 gi matung da koi 3000 gi matakta Myanmar gi anaba yengre facility laiba mafam da chatpai si hauna bineba koi Manipur dasu over the years aikoi mapan da yamna chalamba anaba singsi we have been able to stop them yamna handare hai tare adu loina maksi 80-90% thing ne khale hari basi koi infrastructure lerak pagini kujugulai lerak pagini adu ka maroi ba madu handle to ba haiba mi leibai ni adu ajik Manipur da sija khakta natana ajik leiri ba tonga tonga government gi leiri private mayam leiri hari singsi da su tonga tonga operation mayam ma tawdana mapan da chakada ba wagada ba mayam du de handale Operation adubo luchingkiba Siza Hospital gi orthopedic surgeon Dr. Ibu Yaima Prisabam na hai Myanmar dagi lakiba anaba se chahi manga gi mamang dagi khu gi anaba leirakpani hai mahak Siza gi medical team na kup na yengbada grade 4 severe osteoarthritis nabani haiba khangbangam ki fibam aduda knee replacement pangthok taba yadabagi fibam leibadagi operation asi pangthokibane amukta da khu animak operation pangthokpa si aikoi gi oina ahan bane anaba si haujiti fagalle haina mangna makha take Date 12 talaga akhoi da OPD de attend toroga magi makhong nungai tabagi mai makhu chatpa yadaba chahi manga gi mamang dagi chatpa nungai raktabagi magi history ma'am do lira matungda akhoi assessment toroga masidi joint replacement natraga di yararoi hana khu ani makse akhoi date 16 da operation toroga bilateral aidi khu ani mak amukta pulap tawba haitare hanasu akhoi Myanmar gi patient sing hip replacement tawgiba knee replacement tawgiba yaure aduga ani mak pulap tawbadi akhoi gi oinasu andakna ahambani aduga patient si hojik akhoi ICU da numini layer mu matungda thola bu matungda patient yam phajana improvement laire chatpa khotpa ngame within a few days akhoi dum ma se discharge tawba yarani na khanjare aduga operation tawba da akhoi da kaisu thoidokpa problem laigide yam phajana yam smoothly yam thuna yam phajana tawgiba surgery ni patient su yam akhoina yam pami ba result to yam phana yam phajana thoe na khanje Ngasigi paugi mifam aduda Siza Hospital gi orthopedic surgery gi head of department Professor Victor Moirang Themsu Saryaki India lengang na ngamkai gi warisin ama purak na honadri base Manipur gi ngamkai de leiriba lam ase India lenga ki manung chande amade India gi lam na te hairibra haina United Committee Manipur UCM gi President Joy Chandra Konthozamna Government of India amasong Manipur lengak animakta hanglagli Wafam ase UCM na paring naina satharakpa Manipur gi ngamkai paring da yungliba border pillar seng yangshin bagi khongchat manung chana ngase Faiko area da leiba border pillar number 102 amasong 103 yangsilaba matungda Joy Chandra Konthozamna phongdokibane Khongchat aduga mari lenana UCM ge President Joy Chandra Konthozamna hai UCM na Indo Myanmar border pillar number 76 tagi 103 fauba yangsilubada ayamba pillar na chayenaba pillar ngakta oi mafam kharadana India amadi Myanmar tainabada khundariba khunja sing yanaraga India amasung Myanmar gi lam khaidoknai aduga atopa mafam kharadana Myanmar na tumina pillar yungsilambagi wathok thengnai
aduga mafam kharadana Manipur lengakta hill house tax thiramba khun kaya Myanmar police na namfuda loksin khibasu thengnei ngamkhai kannaba honarubagi damak Myanmar gi jail da laikiba kya ma su yaure aikoina aikoigi lam kanjaba haibasi aikoigi ithoni haibasi mipum khuding makna khangba mathau tai Manipur amasung center animakta BJP gi lengak leiri masigi mathakta Manipur dagi MP oina chatkiba Dr. R.K. Ranjanna External Affairs Minister oiringe matamasida border gi khudong chaba si lahoba tangai fade karigumba masigi khudong chaba si lahodrabade ngamkhai gi achoba iho kya lakku matamda thorakpa afafatagi tekcha kumnamak Government of India amade state lengang na pugadabani haina Joy Chandra Konthau jamna makata ki India ki lam sayen nare haire gadi madu solution ama porong na ba ngasi phawu do honna dribse masi haire ba jaga se India ki lenga ki jaga ki mafam oidrabra natraga Manipur ki bangkhai da Indo-Myanmar border da leiba jaga sing ase aikoi India ki mafam natti haidabra haina United Committee Manipur na Manipur government amadi India government da aikoi na haining badi aikoi ki sayen nari ba ase solution ama poro haibin solution pongana na bu hona dribisi kari gi noisin Ministry of Information and Broadcasting Central Bureau of Communication Regional Office Infana Sinduna India da ahan bo oina floating photo exhibition ama ngasi Loktak Lake Tourism Development Cooperative Society Limited Sendra da pangthokre Thoramadu da External Affairs amadi Education gi Union Minister of State Dr. R.K. Ranjan Singh Ministry of Information and Broadcasting NEZ Guwahati gi Director General B. Narayan Thanga SC gi MLA T. Ravindra Singh amashong CBC Regional Office Imphal gi Head of Office Dr. A. Ibomsa Sarmana atuiba mitunglen Singh oina sargyaki Thoram aduga mari lenana MP Dr. R.K. Ranjan hai India karamna hauraki haibase Miyam na hena khangnaraba wafamni India asi ancient civilization matamda malem pumbagi oina makhal makha kyagi mahitampham oiramba mafam amane hauzik amuk nauna India asi mahitampham oinaba national education policy ama semduna knowledge based nation ama sagana ba khonagani haina mahagna makha taki 2047 da Prime Minister na Briseguru oine hairabadina ekhoi khudingona kari contribution tawgada gese masigi puningi ihul aduga wakhulgi yening chonghanabagi damukta Ministry of Information and Broadcasting Central Bureau of Communication Regional Office Imphal na silibase ekhoi ki puning da wakhul do phaunaba aida kari tawgada gese sigi mangmangnaba even if I feel it I have to do something masina Bharat Praja or Manipur ki Praja kana gane haragadi Prime Minister da direct magi namo app to tawgera magi direct contact to we have sir simadi ekoi Manipur gi one kana nei simana Bharat kumbagi ekoi kana nei ha kana if it is genuine mark soider lokalaga man ki baat ta soider na phone kane Exhibition aduda kumjali singani taramari dagi hautuna India da hiram kya da honglakliba sing paikhalakliba thabak thoram sing agriculture space tax business ki maramda utpa photo sing amashong Manipur gi freedom fighters sing lebaki damak thawai thadokraba athoba sing gi photo sing yauna puna photo marifuni pana exhibition asida utki ngasi gi thoram aduda cultural thoram kya utki baga loinana loktak pata ngami singna hi honduna nga fabagi demonstration su utki Manipur gi Governor La Ganeshan ngasi status gi tongan ba district ki Deputy Commissioner singa virtual gi kuthangda interaction tawduna hauzik thengnariba fibam singi matangda khananena krai Imphal East amashong West District Kamjong Ukrul Thobal Farzol Senapati Bisnupur Kangpokpi None Kakche Jorchanpur amade Joribam District ki DC Singa Unabaduda Governor La Ganeshan akumjali singani kunmanga fawagi manungda lebak asidagi TB laina mapung fana muthanabagi pandamda sangsiliba shida angamating pangadabani haiba wafam sing DC Singda khanganke loinana COVID-19 laichaki fibam khara fagalaklabaso section nabab oktak piki Governor La Ganeshan mahag masamak district singda chatuna miyamna thengnariba kudong chadaba sing khangdoknaba honagani masida CSO amasung DLO singaso unagani unaba atuda local MLA singsu yahonningbagi apamba governor na DC singda thamki governor gi secretary Bobby Wycombe yauna unakiba aduda DC singi maikaidagi hauzik law and order ki fibam khara fagalabasu isu macha khara de adumak leiri haiba wafam governor gi mafamda khanganki Maitei haiba furub asi miyamgi amadi tungi mirolgi khanbagi mahot masa masagi da khanduna selaga chanaba furub ama oirakle haina hana lalhauluf amagi chairman oiramba RK Sanayai mana nungnangba phongdokre
Wafam asi apunba corridor ge malem ge love na sinduna ya school da leiba DMU ngakpigani MDU hall da pangthokiba mahak masagi chahi 63 suba mapokumon thoramda RK Sanayai mana phongthokibani tunga ba masak naiba myoi singna sarugyaduna chamna pangthokiba thoram aduda hana lalhuluf amagi chairman oiramba RK Sanayai mana hai leibak miyam gi amade tungda lakadaba miro singi khalaga chauthokna hingadabani loinana lamdam asigi oiba thabak kharadi tawfam thoi khanduna haukiba kumjal ising amaga chamapan humfutareta lalhuluf yaukibane masigi matung kumjal ising amaga chamapan humfutara taruki December 13 tagi yum thadoktuna lalhuluf amagi luchingba oina thabak torakibane miyoi khudingmak leibak ningbagi wakhalon chenba tangai fade leibak ningbagi wakhalon ase yaudrabade aikoi khudingmak khaibung tanaduna apunbagi saktam sagatpa ngamloi Leibak miyam ga puna chatminaduna khunai asigi thabak tawgani haina hana media da phongdokiba wafam aduda ahongwa mata laite puna hingminaba amade puna chawkhatminabagi wakhalon leiminase jengtam amade laining kangluk ki khena balaitana aikoi khudingmak Manipuri ama oina apunbagi saktang sagatminase haina so RK Sanayai mana makhatana phongdoki magi yam individualistic weba ai hinga loire hayse khannei bada machin manau bhaw machin manau oina unarakta adumba khunai am oya koise masigi yamna chawmar mamade ngasi leriba system asina political system amana amabu nuksiba amage waba amana yengba adumba wakhalan magi mohta set laga satna adumba wakal ayegi sen pair lore sen pair loine leibi yai habrom da chatki bai tare adumba furuma oyo maramna ngasi mak asidasu meitei furu asa masi Nasagi historical responsibility to lobang aba for oidri. Ngarang amasung ngasigi print amati electronic media da phongkiba paw amada Imphal Eastki Takhel Sanjanbamgi chingda kauduna lalhuluf amagi miyoina nongmaina namduna miyoi singna kulai puduna chatpa yadaba pibam ama leibadagi Sanjoy hairiba miyoi asida 9mm gi pistol ama lolaga thamnaba sinaramane Kumjali singani tarani panda nupi macha amabu adubo pamlan bagi thodokda chenaduna jailda leiruraba harau rok mai lekaidagi lesang tem khomai chahi yankihumdoi apokpa lekhidraba el video hariba miyoi ase loop asiga karigumba hiram amatada mari leinade Kumjali singani tarani panda nupi macha do famlan kibagi case ka mari leinana RPF ki ahal singge yathang matung ina wild chathanaba tasiki tang tarani thoida Takhel Sanjanbamgi chingda kauraga nongmaina namduna apokpa mapamaki mamangda Takhel Sanjanbamgi chingda kauraga nongmaina namduna apokpa mapamaki mamangda famlan kibado RPF na hakchina lawe thodok ado mamangda famlan bada hakthengna chenariba khomai amade Sanjoy anina lautunaraga chathakibani haibase lufna thigat pada khanglei Loop ki ming season arga lopo chenta hanaba tawriba miyoi singa se loop ki yegnabata natana kunai asagi yengnabani kanagumba nupa amana nupi amabo famlan labade sibagi cherak piba haibase RPF ki chana kanglonda iduna leiribani maramaduna khomai amasung Sanjoy hariba ani asina loop ki ming season aduna nupi amabo famlan lambagi tamak RPF na miyoi ani ase sibagi cherak piragani haina lona thinkraba RPF ki charol asina makatana phongdorokli Thataruki Manungda Regional Institute of Medical Sciences RIMSda Intensive Care Unit ICU Jamarom Leiba Critical Care Unit ama hanglagani haina RIMSki Director Professor Dr. A Santana Phongdokre Wafam ase RIMSki Medicine Warta Nauna Saba Intensive Coronary Care Unit ICCU cum Medical Intensive Treatment Unit ITU Sangabagi Thoramda Professor Dr. A Santana Phongdokibane Thoram aduga mari leinana RIMSki Director Professor Dr. A Santana hai lamdam asagi hospital singda miyamna khwaidagi yamna pamnabase ICU yamna leibane mahakna matam kuinadagi hona hospital asida ICU Hengatnaba kana honaduna lagli mamangdadi RIMS Hospital da ICU masing yamna leiramde haujikti hospital asida ICU chamaga kun rom sure lenga ke hospital singda ICU masing hengalakpa asina private hospitals da layengba ngamjadaba lairaba miyamda amuka hena kudong chaba piragane haujikti RIMS Hospital asida operation theater kun manga hena leire operation theater singa si fazana chalainaba senior resident doctor Humfutara Rom Anoba hapchilei Anesthesia ki manpower hangalakpa asina ICU amadi OT gi mathau ningthina pangthokpa ngamlagani lamdam asigi miyamna atopa state ta chalaga layeng bada paisa yamna changliba se khara makhai di hanthaba ngamlagani hainaso mahakna makha taki
ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯜ ICU ꯍꯥꯏꯕ ꯑꯃꯅꯦ, ꯇ꯭ꯔꯣꯃꯥ ICU ꯍꯥꯏꯕ ꯑꯃꯅꯦ, ꯅ꯭ꯌꯨꯔꯣ ICU ꯍꯥꯏꯕ ꯑꯃꯅꯦ, NICU ꯍꯥꯏꯕ ꯑꯃꯅꯦ, ꯁꯔꯖꯤꯀꯦꯜ ꯏꯟꯇꯦꯟꯁꯤቭ ꯀꯦꯌꯔ ꯌꯨꯅꯤꯠ ꯍꯥꯏꯕ ꯑꯃꯅꯦ, ꯃꯦꯗꯤꯀꯦꯜ ICU ꯍꯥꯏꯕ ꯑꯃꯅꯦ, ꯍꯧꯖꯤꯛꯅ ICCU ꯍꯥꯏꯕ ꯑꯃꯅꯦ, ITU ꯍꯥꯏꯕ ꯑꯃꯅꯦ, ꯑꯗꯩ CTBS ICU ꯑꯃꯨꯛ ꯂꯥꯛꯈꯤ. ꯒꯥꯏꯅꯤꯒꯤꯁꯨ ꯁꯦꯄꯔꯦꯠꯂꯤ ICU ꯂꯩꯖꯩ. ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯅ ꯂꯩꯔꯤ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯖꯥꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯦꯜꯍꯟꯒꯅꯦꯕ. ꯑꯗꯒꯤ ꯍꯟꯗꯛꯇ ꯁꯪꯒꯥꯈꯤꯕ ꯃꯣꯗꯨꯂꯔ OT ꯗꯃꯛꯇꯗ 5 ꯂꯩꯔꯦ. ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯊꯛꯇ OT 3 ꯑꯃ ꯂꯩꯔꯦ. ꯇ꯭ꯔꯣꯃꯥꯗ OT 3 ꯑꯃꯁꯨ ꯂꯩ. ꯑꯩꯈꯣꯏ PMRꯗ OT ꯍꯥꯟꯅꯗꯤ ꯑꯃ ꯂꯩꯖꯕꯅꯤ, ꯑꯅꯧꯕ ꯑꯃꯁꯨ ꯁꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯒꯥꯏꯅꯤꯒꯤ ꯁꯦꯄꯔꯦꯠ OT 2 ꯑꯃꯁꯨ ꯂꯩ. ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯕꯔꯟ ꯌꯨꯅꯤꯠ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯁꯪꯒꯥꯕꯁꯤ OT ꯑꯃꯁꯨ ꯌꯥꯎꯋꯤ. ꯑꯗꯒꯤ NSSIꯒꯤ ꯁꯤꯅꯤꯌꯔ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯦꯟ ꯄꯥꯋꯔ ꯐꯪꯉꯛꯄꯁꯤꯅ ICUꯁꯤꯗꯁꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯁꯨ ꯌꯥꯝ ꯀꯥꯟꯅꯍꯟꯒꯅꯤ. ꯑꯗꯨꯅ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯌꯥꯝ ꯀꯥꯟꯅꯍꯟꯒꯗꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯠꯄ ꯉꯝꯗꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯥꯟꯅꯍꯟꯒꯅꯤ. ꯔꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯜꯇꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:45 ꯔꯣꯝ ꯇꯥꯕꯗꯨꯋꯥꯏꯗ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯔꯁꯁꯤꯡꯗ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯅꯔꯁꯁꯤꯡꯅ ꯉꯁꯤ ꯀꯦꯖꯨꯋꯦꯜꯇꯤ ꯉꯥꯏꯍꯥꯛ ꯊꯤꯡꯖꯤꯟꯗꯨꯅ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ. ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁ ꯅꯔꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯀ꯭ꯔꯝ ꯁꯨꯅꯤꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:45 ꯑꯗꯨꯋꯥꯏꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯦꯁꯦꯟꯠ ꯑꯃ ꯍꯤꯗꯥꯛ ꯀꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯈꯤ. ꯇꯥꯂꯛ ꯑꯗꯨ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯌꯥꯝꯅꯁꯨ ꯆꯤꯟꯕ ꯃꯇꯥꯡ ꯑꯣꯏꯈꯤ. ꯃꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯅꯔꯁ ꯑꯗꯨꯅ ꯕꯦꯗ ꯅꯝꯕꯔ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯦꯗ ꯅꯝꯕꯔ ꯊꯤꯕꯒꯤ ꯃꯇꯥꯡ ꯅꯠꯇꯦ, ꯃꯇꯧ ꯀꯔꯝꯅ ꯕꯦꯗ ꯅꯝꯕꯔ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯎꯠꯂꯛꯈꯤ. ꯂꯣꯏꯅꯅ ꯃꯍꯥꯛ ꯔꯤꯝꯁꯇ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ. ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ SPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯄ ꯂꯩꯔꯦ. ꯑꯗꯨꯕꯨ ꯔꯤꯝꯁꯀꯤ ꯅꯔꯁꯁꯤꯡꯅ ꯄꯥꯝꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯅꯣꯡꯃꯩꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯔꯤꯝꯁꯇ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕꯗꯒꯤꯁꯨ ꯑꯊꯤꯡꯕ ꯊꯝꯒꯗꯕꯅꯤ. ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ. ꯆꯠꯊꯔꯤꯕ ꯋꯥꯀꯟ ꯃꯤꯐꯝ ꯑꯁꯤ ꯄꯨꯡ ꯈꯔ ꯈꯛꯀꯤꯅꯤ. ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯋꯥꯔꯊ ꯗ꯭ꯌꯨꯇꯤ ꯑꯗꯨꯃꯛ ꯇꯧꯏ. ꯀꯦꯖꯨꯋꯦꯂꯤꯇꯤ ꯉꯥꯏꯍꯥꯛ ꯊꯤꯡꯂꯕꯁꯨ ꯏꯃꯔꯖꯦꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯄꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯨꯅꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ. ꯅꯥꯏꯒꯤ ꯖꯒꯥ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯩꯒ ꯁꯤꯖꯤꯟꯅꯕꯁꯤꯁꯨ ꯌꯥꯝꯅ ꯐꯖꯗꯕ ꯑꯗꯒꯤ ꯃꯆꯥ ꯇꯥꯗꯕ ꯑꯃꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄꯨꯡ ꯈꯔꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ. ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯏꯟꯇꯔꯦꯁꯇꯗꯤ ꯑꯩꯈꯣꯏ ꯁꯣꯛꯍꯟꯖꯗꯦ. ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯩꯅꯣ ꯎꯠꯂꯝꯃꯤꯕ ꯅꯨꯄꯥꯁꯦ ꯃꯥ ꯐꯥꯔꯦ ꯍꯥꯏꯔꯦ, ꯐꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯁꯦ ꯀꯛꯊꯠꯄꯤꯌꯣꯕ. ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ RPF PLAꯒꯤ ꯃꯦꯖꯔ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯥꯛꯇꯒꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ. ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯥꯡꯖꯤꯡ ꯈꯨꯟꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯇꯣꯝꯕ ꯑꯦꯂꯤꯌꯥꯁ ꯅꯤꯡꯊꯧꯕ ꯑꯦꯂꯤꯌꯥꯁ ꯏꯕꯨꯡꯉꯣ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯅꯤꯕꯣꯇꯣꯟ ꯀꯧꯏ. ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯃꯣꯏꯔꯥꯡ ꯑꯦꯔꯤꯌꯥꯗ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ ꯑꯃꯒꯤ ꯀꯥꯗꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:45 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯪꯈꯤ. ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SPN ꯍꯦꯔꯣꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ. ꯃꯗꯨꯗ ꯅꯤꯡꯊꯧꯖꯝ ꯇꯣꯝꯕ ꯑꯁꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯒꯦꯠ ꯃꯌꯥꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ. ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯍꯥꯛ ꯑꯁꯤ ꯀꯨꯝꯖꯥ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ RPF PLAꯗ ꯌꯥꯎꯈꯤ. ꯍꯧꯖꯤꯛ ꯂꯥꯂꯧꯂꯨꯞ ꯑꯁꯤꯒꯤ ꯃꯦꯖꯔꯒꯤ ꯔꯦꯡꯛꯇ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯪꯕ ꯉꯝꯈꯤ. ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ. ꯃꯣꯞ ꯀꯣꯔꯅꯔ ꯐꯦꯁ 3ꯒꯤ ꯃꯈꯥꯗ ꯐꯥꯔꯃꯔꯁ ꯄ꯭ꯔꯗ꯭ꯌꯨꯁ ꯀꯝꯄꯅꯤ FPC ꯃꯦꯅꯦꯖꯃꯦꯟꯠ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃꯁꯨꯡ ꯚꯦꯂꯨ ꯑꯦꯗꯤꯁꯟ ꯐꯣꯔ ꯇꯥꯖꯩ ꯐꯥꯔꯃꯔꯁ ꯄ꯭ꯔꯗ꯭ꯌꯨꯁ ꯀꯝꯄꯅꯤꯒꯤ ꯃꯇꯥꯡꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯇꯨꯗꯥꯏ ꯈꯨꯟꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯀꯝ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ. Manipur Organic Mission Agency MOMAꯒꯤ ꯃꯈꯥꯗ Diocesan Social Service Society DSS ꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ DSSSꯀꯤ ꯐꯤꯜꯗ ꯏꯟꯁꯄꯦꯛꯇꯔ ꯒ꯭ꯋꯥꯡꯖ꯭ꯋꯥꯟ ꯂꯤꯎ ꯒꯣꯟꯃꯩ ꯑꯃꯁꯨꯡ ꯔꯣꯃꯤꯂꯥ ꯐꯥꯎꯃꯩꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃꯁꯨꯡ ꯚꯦꯂꯨ ꯑꯦꯗꯤꯁꯟꯒꯤ ꯃꯇꯥꯡꯗ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯀꯌꯥ ꯎꯠꯈꯤ.
ताजई फार्मर प्रोड्यूस कंपनी लिमिटेड की सीईओ जांगदीपो अल्फा दांगमैना सरुयादुना पांगथोकिबा ट्रेनिंग प्रोग्राम अदुदा ताजई एफपीसी की मखादा लैबा तोंगान तोंगानबा लौमी की ग्रुप तरानिथोइदगी लौमी यांखेनिथोइना सरुयाखी नुमिनिनी चुमना पांगथोकिबा ट्रेनिंग प्रोग्राम अदुदा लौमी सिंगदा मखल क्यागी आचार सेंबा मदि चिप सेमना चिंगबा ताकपि तंबिखी मरक थना अतेम ब्रेक अमतंग लौमिनसी Thabaki Darkhas Kaujari Indicative Post Vacancy for Manipur Ahanbada Ticketing Staff, Counter Staff, Customer Care Staff, Computer Operator, Warden, Reception, LDC, UDC, Mahigitha 10 to 12. Number of posts 25. Monthly salary 8,000 to 12,000. Anisubada Accountant, Billing Staff, Training Instructor, Advisor, BDO, Mahigithak 12 to graduate. Number of posts 21. Monthly salary 10,000 to 14,000. Ahom Subada Call Center, Data Entry, BPO, Mahigithak 10 to 12. Number of posts 12. Monthly salary 10,000 to 15,000. Mari Subada Security Officer, Security, Driver, Chokidar, Housekeeping, Mali, Cook, Waiter, Safe, Helper. Number of posts 36. Monthly salary 8,000 to 12,000. Form Thazin Big Arrival Limit 28 September 2022. Akupa Maral Gidamak Pizariba number Asida Contact Tobirau 936 637 3960 Amadi 8787 757 609. iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket फंगफम सिंह सुर फार्मेसी मालोम बाजार सनातोंबी स्टोर मालोम बाजार पान 150 वहेंग लेकाई मोबाइल दुकान इपाक ऑफसेट प्रेस ऑपोजिट संगाई एक्सप्रेस अमसुंग FSC ऑफिस कांगबम लेकाई नियर वेगो होटल पांथोइबी फार्मेसी लमफेल नियर लमजिंगबो हॉस्पिटल सोरजिनी होटल मोइरांग नियर माइबे गैस इम्फाल कॉलेज गेट दुकान अमू दुकान अमसुंग बेम्बेम होलसेल दुकान पाचोई पार्ट 1 ड्रो ओटफम कैसामपाट लेमजम लेकाई कम्युनिटी हॉल WhatsApp की खुथांगदा टिकेट बुकिंग तौबगी खुदोंचाबा पिजरी अकुप मरोल गिदमक पिजरीबा नंबर सिदा कांटेक्ट तौबियु 8787573129 ताइबंग पुमनमकी मफमदा पाउजेंजरी सेप्टेम्बर की तांग 16 अक्टोबर तांग मंगा फाउबा पांगथोक सेगनी बंधौ संगल लाइपुंग हराव थमी इला कुनिपा लक्षुवा लाइनिंग इनाट कलोइनना इसै तौद्री पेना पुंग ब्रेक के मतुंग म्याम दराम नोकचरी मखाताबा पाउ पिजरी इपाम लमदम चरापुर निंगो सिंगे WhatsApp ग्रुप ना तेंथा खोंगपाल दगे लेखिद्रबा मोइरांगथेम रोमेन गे लोइनबे मोइरांगथेम रानीबलादा सलोइना लुपाले सिंग तरा मतिंग पांखरे हाइना इपाम लमदम गी कन्वेनर जोय थोंगामना थादुरकवा चरलमना हाइरी चरल अदुना हाई इपाम लमदम हाइना मिंगथोनबा WhatsApp ग्रुप असे चरापुरदगी मयुम पानख्रबि निंगो सिंग मबुंग मौपा सिंगना पुल्लगा सेंबनी WhatsApp ग्रुप असेगी मेंबर सिंगना अंगम पैसा खाइनदुना लमदिंग चरापुरगी निंगो मोइरांगथेम रानीबलादा सेलगी मतेंग असे पांगपनी लोइनना लेकाय असेगी निंगोना अवाना तारबा सिंगदा मखाताना मतेंग पांकिगनी हाइना चरल असेना मखातारी ngasi Manipur asi mipal tangba niraga chaba natana hingnabagi atopa lambi laisilangtroi haina All Manipur Dalit Development Association amdagi President TM Rajan Ayangbana phongdokre wafam ase ngasi Maikarong da pangthokiba amdagi Senapati Branch Office hangdopagi thoramda TM Rajan Ayangbana phongdokibani thoram aduda TM Rajan Ayangbana hai Manipur da Dalit leibra leitabra haiduna maikai kayadagi wahang hanglagli political leaders singna fawba Manipur da Dalit leite hairapase लाइबक थीबने दलित की प्रॉब्लम से मणिपुर मदे इंडिया लेंगांगना कोखन बियो हाइना सो महाना फोंदोके Headquarters 22 Sector Assam Rifles amadi IGAR iski mining makada Assam Rifles ki noni battalion ngasi International Day of Peace thoram pangtopa galoinana awareness program ama pangtokrai and racism bill peace haiba thimda ti khomnom village da pangthokiba thoram aduda ti khonom village ki village authority sing khunja sing thangnaba khul fozangi khunja sing amadi ti khonom gi
Thanglongbungda leiba UJV School gi Mahirui Singna Sarugyaki Thorom adugi manung channa None Battalion Sinduna International Day of Peace ki theme da yumfam oiba painting competition amaso pangthoki Lona Yadaba Mong the Lepsin Basanfam Singh Mikhalda Thadaba Lep Nabagi Kongthang Oina Election Commission of India gi Chief Electoral Commissioner Rajiv Kumar na Law Ministry da Aiba Chero Piduna Madugidama Lo Siam Nabakhangan Kray Chief Electoral Commissioner Rajiv Kumar na Law Minister Kiren Rijiju da Ikiba Cherol Amagi Matungina Political Party Singda donation Torokwa Changase Chada Kun natraga Lupa Crore Kundagi Hendanaba Wafam Thamki Mi Amana Political Party Amada donation Tobagi Changase Lupa Listing Kundagi Lupa Listing Anida Handa Hanaba Wafam Haudoke Masina Mikhal gi Matamda Lona Yadaba Mongda Tansinba Shanfam Singh Sengdokwa Ngamgani Haibagi Wafam Thamki CEO na Pikiba Cherol Aduda Hariba Thausilasi Haudoknabagi Dama Representation of the People's RPX Samdok Naba Wafam Thamke Masiga Loinana Lupalising Anidagi Tadana donation Torokpa Singhi Dama Political Party Singna ECI the report Tobagi Wafam Lautok Nabasu Thamke ECI gi Kongtang Ase Ikui Kuidana Mathau Taudraba Political Party Chaniga Marifumari Lautok Rabamatungda Tokibane Masigi Manuda Political Party Chaniga Yankai Humdoidi Pathau Tautre Hari Political Party Singda Donate Tobagi Changase Hauzik Income Tax Act Amasung Representation of People's Act 1951 gi Makada Case Donation da Ayaba Piribane Income Tax Act 2017 gi Makada Lupalising Anidagi Henbe Yaroi RPA ki Section 29 Sida Political Party Singna Lupalising Kunfawagi Manungda Donate Torokpa Singda Jekna Traga Banki Kuthangda Aduga Masidagi Henba Singna Makoi ki Akupa Marol Adu Khanghan Gadabane Thawong Ase Makada Political Party Amana Lupalising Anidagi Tatharabade Madugi report Pihandanaba Hairi Hauziki Oinadi Political Party Singna Foreign Donation Laudanaba Hairi Kha Manipur College KMC Kachingi Principal in Charge Professor Yumnam Suniti Balabo Transport Tokiba Yaroi Nauna Tharagliba Principal College Asida Changlakpa Yaroi Haina Ngarang College Asigi Mahirui Singna College ki Get Solo Shinduna Wakat Kongzang Sangsin Kray Kongjang aduga mari lenana salam linthoi ngamba Kauba College Asigi Mahirui Amana Fongdorakpada Nag Bengaluru gi peer team Amana Jahi Asigi August Ngakpigani October 10 kumdoi amasung 13 da Naki accreditation gi dama college asida yengshinba lakadore Pibam ase Yauraknaba Principal in Charge Professor Suniti Balana kan honaribani Chedak asida Manipur Lenga ki Higher and Technical Education Department ki Commissioner na Principal Atopa Myoy Amabu Principal Oina Thazilakwa se Irang Tau Haibaga Pangkagni Hidam asigi matangda Mahirui Singha Higher and Technical Education Department ki Commissioner Unaduna Wari Sanaba Chalubada College ki Principal Ado Professor Nate Haina Commissioner na Thamlakliba Wafam Ado Mahirui Singha Hakchina Lawi KMC bu Chawkhatnaba Honariba Professor Yumnam Suniti Balabo College asigi Principal Adumag Ohengadabani Maram Chadana Order Kudakta Kakthatuna Mahirui Singh Ingchingna Mahaitamba Phanganbiyo Haina Linthoi ngambana Makataki Ikang khangudana commissioner tholoi ba order asi thata singidi yamna maning hanaba thawong ama oire Manipur Lenga na Bakudol amamam piki City Police Station ki team amana ngarang ayo pung tararom taba duwaida Khwairamban Kethel the tribe sathabada inner line permit LP card pai daba non local mari fagat pangamkre Police taki fangba paugi matung ina City Police Station na Bengal Eastern Frontier Regulation Act 1893 ki section 3 ki makada lokatpa FIR amaga mari lenana myoy mari ado fakibane makoi sing ado ngarang JMIC Imphal West ki courta puthok laba matung summary trial chathabaga loinana lupa chamanga ki fine thian kre haire Thasigi tang amadagi hauduna thabum ama chumna sathagadaba manga suba Rashtriya Poshan Ma lisingani kunithoi gi sarugama oina Garang Thobal District ki Wangbal Community Hall da inkhalak liba nupi macha singge machi oiba afaban chinjak chaba haiba hiram asida nomogi oiba khananenabagi tharam ama pangtokre
District Administration Thobalna District Project Officer ICDS Thobalga Kusamnaduna Pangtokiba Awareness Program aduda akhang ahi kyana machi oiba chinjak haibasi karino masigi kanaba ase kadaida yawi haiba hiramda wangangduna nupi macha singbo wakal tahanke Thoromgi sarugama oina anganwadi workers singi oiba machi yauba machal singna semba mathal singi Atoi ahen tanabagi thoram amaso pangtoke loinana makok mathang takiba singda selgi manaso piki thoram aduda wangbal GP ki pradhan H Mani Chandra AC2 DC Thobal KS Lenin amade Thobal District ki CMO Dr Y Nukulna mathang sena thoromgi atoi bamithong thoramapu amade akhana bamithong singoina sargyaki Corridor Sandoglo Wangzing Manipuri Sahitya Parishad Thobal District Masa amade Lingol Khud Wangzing na sinduna miyamge Luching Purel Irabot ki chahi chamaga kundaruk suba mapog numit ki palan thoram ngarang pangtokre Wangzing ki corridor sanglen na pangtokiba thoram aduda Irabot ki punsi amasung thabak haiba hiram masida miyam puna khanane na ki loinana Irabot saithaba saireng saidinaba amasung tonga-tongan ba mingtol panglaglaba sangairaba miyoi sing opana thoram adugi mapung oiba saktam oike Irabot ki punsi amasung thabak haiba hiram asida state teacher awardee amasu oiriba thabak tagi potharaba oza saikom chawbana wangangki aduga Manipuri lol amasung koridolda Irabot ki kudol haiba hiram asida Waikhom Mani Girls College ki assistant professor Sengoi Sana Samna Marik Jumba Wafam Singh thamki thoram aduda wangangki ba singna Irabote maithong yamba luching mane lamyanba sigi punsi amasung thabak sing nainari ba makhai loiba nairaroi haibana chingba wafam sing su thamnaki Mangal Foundation Hairok na silaga thasi tang mari dagi Hairok Part 2 litan makong da leiba City Club ki sanabung da sathaba haukiba ahan ba mai pak pinning sing trophy listing ani kunithoi 9A side Statements Open Football Tournament ki ngasi sanakiba round of 16 gi match ta Kabi Tingchoi FC Senapati amasung Hairok FC mai pak tuna quarter final sangkrai ngasi sanakiba round of 16 gi ahan ba match ta Kabi Tingchoi Senapati FC na Nesha Nongpok Singmaibo Ani sinoda maithiba piduna ahanba quarter final changba ngamba timoike gi mai pakpa gi goal ani adu Roland amasung Silunina match ki minute kontra taruk amade yangkhani thoida chanba ngamke match aduda Kabi Tingchoi gi Roland na man of the match ki mana phangke ani suba match ta Hairok FC na EEO lamdingbo goal ahum sinoda maithiba piduna ani suba quarter final changba timoike Hairok FC ki goal sing adu Roshana ama aduga Kishana ani chanba ngamke Match aduda Hairok FC gi Kishana man of the match ki mana phangke round of 16 gi ahum suba amade mari suba match sing hayeng DLC Hairok amasung Yairipok FC amade Thobal FC amasung KMY FC Kyamgaiga sanagani Aroibada maroibaba amuhana Manipur lenga ke tonga-tongan ba department singi pangthokiba recruitment ki fall dumit tara manga digi manungda haidok naba khonari haina Manipur ki chief minister Ed Birena phongdokre You legalize tobagi chapchaba white paper ama puthokna ngammi haibagi matagum akaknaba mafam kharada lenga na you legalize tarakwa se yaning dei lenga ki waref athubada handokadabani haina kadana akan wafam thumlakli Manipur da ahan ba oina Siza Hospital gi Dr. Singna Myanmar macha ama khu animak sinbagi surgery mai pangna pangthoktuna status gi medical gi lamda anuba buwari ama semkhre India lengang na ngamkhai gi warisin ama purakna ba hona dribase Manipur gi ngamkhai da leiriba lam ase India lenga ki manung chande amade India gi lam na te haribra haina UCM gi president Joy Chandra Konthok jamna central amasung Manipur lengang ta hanglakni Mata asida Mami TV Prime Time Manipur News loisinjare mireng tabir besingbu amuka hanna khurumjari
ताइबंग पुनमकी मफमदा पाउजेंजरी सेप्टेम्बर की तांग 16 अक्टोबर तांग मंगा फाउबा पांगथोक सेगनी बंधौ संगले लाइपुंग हराव थंगमी इला 19 लक्षुबा लाइनिंग इनाट कलोइनना इसै तौद्री पेना पुंग वारी लिबना चिंबा थवल फंगबिबा याजगनी पारी सातब इमोम पोमदबा थौनी जगनी पारी फंगनबा इमोम फंगनबा ताइबंग पुनमकी याई फनबा थौजाल पिनबिगनी सेंकोक सेंजाई सिदेयाई नादेयाई कुमजा खुदिंगी थौजान पीबगो लेपाक चाहोंग होंगनबा कुंजाव लेसावनबा याबी मरा तमने इंगना पानबा सिदनादनबगी थौनीसु पांगथोकनी पंथौ संगले लाइपुंग हराव थौनी इलानी थौगल फंगमिनसी लमदम सिद लेरिबा दाइबंगसा अखोय खुदिम कुमजी सहीगी मेरागी तरानी पानबा लाई हराव लोइब नुमे लाई खैदेन काबा खुराई खैथेलदा काजगनी मफम नोंपोक सिंगुथों मैथै लाइकोल थलोसिबिलो सेलोय लमाइजिंग इम्फाल नोंपोक Thabaki darkhas kaujari indicative post vacancy for Manipur. Ahanbada ticketing staff, counter staff,